Lakliba Lok Sabha Mikhal asiga mari lenina Union Home Minister Amit Shah April 13 da Manipur da lakani hairibasi sumlabadi haikhiba kumja lisingani 18 gi December 8 da mahangna India pumbada NRC chatnahangani haikhiba wafam adu Manipur da nouhounana laothok-kadabani haina MPCC gi working president KH Debabrata na fongdorakli ngasi BT rota leiba Congress baban da pangthokiba pawgi mifam amada mahangna makha taraduna India gi Home Minister Amit Shah na haikhiba lisingani kunumda gi June anida Imphal thadoklamdaida numit 10 gi manungda thokliba irang asigi waroshin ama pururaga lakani haiba miyamda thajaba piramkhibani laibak thibade irang asi sahi pharkadore mikhal asiga mari lenena lakliba April 13 da Union Home Minister Amit Shah Manipur lakpagi matam leple haiba khangnare Mana numit 10 hairamba asigi manungda thoningdaba thodok kya thokre misi mina kya yaukre state ki economy chada humpu irang asina sokhankhre singi district singda satpada athingba thamkhre April 13 da mahaki numit 10 haibadu mapung phagadoribra waroshin su porakadoribra haina hangki Hausi Kanglup ani gi marakta unaba yadriba thengnaba yadana leiriba phibam masida karamba makhalgi waroshin purakadoribano center lengak na Manipur gi miyambu India gi citizen ama oina lobidaba manba mawng ase Congress party na ninda tawi haiki 2019 da Shri Amit Shah na December December 13 dana citizenship amendment bill da CAA na ongada numit du gi khara mangjauna na Rai Sabha na approve tawla Pumba Bharat ki NRC hai mama hana ani 1951 da amale gi do mu ana revision tawba yarani akoi masi soi tawrani man state mu thoi adu statement ni minini manu da CAA kole dharma taru manu da le kai de citizen tam de am line of provision semba CAA bill act ne ana kidra mayam to lana ko kana Bharat ki Prime Minister na statement amala December 22 da Ram Lila Maidan da pi ngamne sulete discussion group when khanda sulete NRC Bharat pumbali wana leigani hai se man sarkar khanda ki de na NRC kanana lepan gi bano argadi Sri Prime Minister Narendra Modi na lepan gi Sri Amit Shah na talikran mai da lakpada argadi Bharat da NRC chatnahangani mapum moina amdul lakon biu aina koina thamjari